Red Fort tamna ngasidi mayam gidamakta sengba thokiba kiba wari ma puduna laksari wari si hena khangbina gidamakta video si buloba phawba yengbina so haijari adudi matam thinta batawdana video si punna yengminarasi aikhoi gi state manipur da miyamna yamna chanaba mafam kaya ama lei social media dagi uraga koiba yamna chani haiba mafam da aikhoi so dum chattuna mafam adugi nungai bidu law hana dagi maming chattuna leira aba mafam moirangi loktak kangla andro mayam lei aduga state sigi mapalda leiba mafam hairagana India gi Taj Mahal Red Fort asumna mafam kaya ama lei mafam aduda koiruraga su mina chatnai haibagi pangchat chatpa adubu nungai badi nataba kaya ama yaudaba sunate aduga mafam amada chatluraga kone social media da mafam adu haunted oi tamna mafam ni haidana thengnaba mina haire haibagi pau taraklagadi kamai tawni hingna asibagi lambida change tawbadagidi tholakpani haibi kanana khangdadana chaluba mafam laibuk phabagi thengna hodabani adubu thengnaba thoamagadi khudong thiba nangkadawribani Delhi da laiba miyam khaknatana atop mafam kaya dagi tourist laktuna koinari Delhi gi Red Fort mafam city mina yamna koinaba mafam amakak oire mayamna magi history khangi photo kaptuna memory oinaba thamne adubu ngasigi wari sitarab matungdadi adomna yengba mityengda tonganba ama soidana oirakani khalli thawdoksa chai kharagi mamangi ni kalen gi matam su oi Delhi da oza oiba amakak leram magi mingna priya kawi mahak luhonge magi nupagi mingna Ali kawi Alina fi yonba dukan amada thabak tawi priya gi su kalen tha oibagi khoigi vacation chathari loisu loirakadawrabani oride matam aduduna nongmadi mayumda magi nupa halak matam da hairamki aigi suti matam su loirakadawre yumda dum lebasa boring churi aduna koiba amtadi chatlusi haidana hairamki magi nupasu nungaitaba phawki kaimta puthokpiba ngamdre haidana aduna chatlasi aisu hadak thabakta tawraga leiruri hairaki makhasu tari adudi aikoi Red Fort ta chatluraga haibada priya yamna harawba phawi magi nupana hairamki mafam ududa koirurasi aduga halakpada dinner su tawrasi haibada priya su amukta chatriba oibana yamna harawna chatlasi hairaki adumna numit ama thanakibadu lagle makoi dress up tawraga entrance tamna lakhi adubu suti matam oibana mi kaya amata mafam adubu yengba laknaki khong thampham phawbada leiramdi adubu ngamnaba tawraga makoi miyam maraktuda changki mi singdubu koiba laini makoisu laini harau khut samnaduna leiriba fort tu yengba hawre makoisu yengagata leininki matam amada asumna saramini kodana sukhal asuk phajana asuk kanna saramba ngasi phawbada kawba ngamdana leiri haidana wari sanaraga lakhi makoi Mumtaz Mahal yengki Jannat Mahal Rang Mahal yengoi mayam du ururubada asuk phajarabra haidana awaba khangdakhe enjoy tawke makhoi priya mahakna chatpa mafam kodingi photo loina nami maramdi mahak memory oina bani haiba photo do number yamna kal aduna photo number da magi phone off takrabani haujik amuk magi nupadagi phone lauraga number yam nami ali nadi hairabani yareda nangbo nahakta su lepo phone du su battery off tagadawri hairi adubu priya tadi aigala agadi khara khang tare aidi nam khidawri hairaga photo du nam matam koidabagi tungda adumna thoklaklaga makhoi ani punna time spend tawba phangabadina adugi mati kharaujai koiba yaba koirure namitusu changkhiduna makhoi su hannaba haidana thoklakpa hawre chaksu yamna lamba matamni exit gate yaudringaidani priyana amta ngaiko ai restroom da changuge hairaga changkhibni alisu mapanda ngairaga lehawi priya changkhiba khara koire thoklaktre aduna alisu call wari saduna leirubani saita chatna madam du phawda koigi mi khuchina ma tawri haba tare ko leiriba security guard singsu mayam du senanaba may onchen du lei tongana mi ama senaba sangda haba tare ko mayam du senanaba honaba Red Fort ki manung da leiba watchman na chingbasu koigi maphan da lei ali du call ama lakpada koigi wari saraga tarang ama da haba tare Red Fort manung da changi bani priya su thoklakti adubu mahakna thoklaga naget yengbodadi u phangdreba ali du kadai da leikhra jano hadana gate mapan da thokra jala haidana masu kogi mi khara tugi matung da inaraga thokla khibani adumna mi khara ama ani thokna khre haiba matam da guard tuna gate tu thingjan khibani ali di call wari sanaraga adum changkhra bani mahak haujik mayai wai da leine sanaramba call su kaki yengobda switch off ta harga leiramki akoi bada yengobda su kanamta leiramre yamna manung da changkhibana maram oire harga kok su ngauri mase magi nupi gi wakhal su laki priya kamaina toramgani aibu thiramani mahak matha saramani haidana wari
ꯄ꯭ꯔꯤꯌꯥꯒꯤ ꯐꯣꯟꯁꯨ ꯑꯣꯐ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯁꯨ ꯑꯣꯐ ꯇꯥꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯦꯕ ꯄꯥꯎꯁꯨ ꯀꯃꯥꯏꯅ ꯐꯥꯎꯅꯔꯨꯅꯤ ꯃꯇꯣꯟꯗ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯍꯥꯏꯗꯅ ꯃꯊꯥ ꯁꯥꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯂꯝꯕꯤ ꯊꯤꯒꯗꯧꯕꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯗꯤ ꯃꯤꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤ ꯂꯣꯏꯅꯅ ꯐꯖꯅ ꯂꯝꯕꯤꯁꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕꯅ ꯀꯗꯣꯝꯗ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯉꯥꯎꯔꯦꯕ ꯇꯟꯖꯥꯗꯨꯗꯅꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯤ ꯂꯩꯕꯒꯤ ꯁꯥꯎꯝ ꯐꯪꯈꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯒꯣꯡꯒ꯭ꯔꯨ ꯍꯥꯏꯗꯅ ꯈꯪꯅꯕ ꯖꯒꯣꯏ ꯁꯥꯕꯗ ꯈꯣꯡꯗ ꯁꯤꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯆꯦꯡꯗꯨꯅꯦꯕ ꯃꯗꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯈꯤꯕꯅꯤ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨ ꯃꯝꯇꯥꯖ ꯃꯍꯜꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯄ ꯃꯈꯣꯜꯅꯤ ꯊꯥꯒꯤ ꯃꯉꯥꯜ ꯈꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯗꯨ ꯑꯣꯏꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯈꯪꯗꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯕ ꯑꯐꯕ ꯅꯠꯇꯦꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯑꯂꯤꯁꯨ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯦ ꯆꯪꯁꯤꯜꯂꯤ ꯈꯨꯗꯤꯡꯒꯤ ꯃꯈꯣꯜꯗꯨꯁꯨ ꯅꯛꯁꯜꯂꯛꯄꯒꯨꯝꯅ ꯇꯧꯏ ꯁꯨꯝ ꯆꯪꯁꯜꯂꯛꯄꯗꯨꯅ ꯄꯗꯥꯔ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯍꯥꯡꯗꯣꯛꯑꯒꯗꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯈꯪꯒꯗꯧꯔꯤꯕꯅꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯈꯔ ꯅꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯂꯤꯅ ꯀꯔꯇꯦꯟꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯣꯟꯅ ꯌꯦꯡꯉꯤ ꯑꯗꯨꯗ ꯎꯔꯦ ꯅꯨꯄꯥ ꯈꯔ ꯂꯩꯕ ꯃꯈꯣꯏ ꯏꯁꯩ ꯁꯛꯂꯤ ꯖꯒꯣꯏ ꯁꯥꯔꯤ ꯃꯗꯨ ꯎꯕꯗ ꯑꯂꯤ ꯈꯔ ꯐꯕꯒꯨꯝꯅ ꯈꯟꯈꯤ ꯃꯔꯝꯗꯤ ꯃꯤ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯗꯨꯗꯤ ꯃꯍꯥꯛ ꯈꯤꯇꯪ ꯍꯩꯅꯗꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯤ ꯈꯔ ꯂꯩꯔꯝꯕ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯂꯝꯕꯤ ꯍꯪꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯈꯔ ꯋꯥꯈꯜ ꯌꯥꯡꯅ ꯆꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯪꯂꯛꯄꯗ ꯁꯣꯏꯗꯅ ꯒꯝꯂꯥ ꯑꯃ ꯇꯥꯗꯨꯅ ꯀꯥꯏꯈꯤꯕ ꯃꯇꯝꯗꯨꯗ ꯁꯥꯔꯝꯕ ꯖꯒꯣꯏꯗꯣ ꯁꯛꯑꯝꯕ ꯏꯁꯩꯗꯣ ꯂꯣꯏꯅ ꯂꯦꯞꯈꯤꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯣ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯈꯤ ꯑꯂꯤꯁꯨ ꯌꯦꯡꯉꯤ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯉꯛꯄꯅ ꯑꯃꯗꯤ ꯀꯤꯕꯅ ꯈꯝ ꯊꯦꯡꯈꯤ ꯃꯔꯝꯗꯤ ꯌꯦꯡꯉꯛꯏꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯍꯜ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯀꯤꯔꯤꯕ ꯑꯃꯅ ꯃꯈꯣꯏ ꯑꯃꯠꯇ ꯃꯃꯤꯠ ꯌꯥꯎꯗꯦ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯌꯦꯠꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯃꯑꯣꯡꯗꯨꯗ ꯑꯂꯤ ꯌꯥꯝ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯐꯥꯎꯗ ꯒꯨꯡꯒ꯭ꯔꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯦ ꯃꯥꯁꯨ ꯑꯩꯅ ꯂꯥꯛꯈꯤꯕꯗꯨ ꯁꯤꯗꯒꯤꯔꯥ ꯍꯥꯏꯗꯅ ꯃꯈꯣꯡꯅ ꯊꯤꯟꯗꯨꯅ ꯌꯦꯡꯉꯤ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯌꯥꯝ ꯅꯛꯅ ꯃꯤꯁꯛ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ ꯃꯤꯁꯛꯇꯨ ꯀꯅꯥꯒꯨꯝꯕꯅ ꯐꯨꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯁꯣꯛꯄ ꯅꯪꯕꯒꯤ ꯅꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯂꯥꯎꯕ ꯃꯥꯜꯂꯤ ꯑꯂꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯕꯒ ꯅꯤꯛꯑꯒ ꯂꯩꯕꯒ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯨꯝꯂꯕ ꯑꯃꯠꯇ ꯈꯥꯡꯕ ꯉꯝꯃꯔꯣꯏ ꯈꯟꯗꯅ ꯇꯁꯦꯡꯅ ꯑꯩꯗꯧꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯕꯨ ꯂꯩꯔꯝꯃꯗꯤ ꯍꯥꯏꯗꯅ ꯂꯥꯎꯔꯛꯄ ꯃꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯗ ꯐꯪꯉꯤ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯁꯥꯗꯒꯤ ꯏ ꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ ꯑꯂꯤꯅ ꯆꯪꯁꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯨꯕꯗꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯣ ꯑꯩꯈꯣꯏ ꯆꯠꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯔꯛꯈꯤ ꯑꯂꯤꯅ ꯈꯟꯈꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯛꯈꯤꯕ ꯅꯨꯄꯤꯈꯩꯗꯨ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯐꯖꯅ ꯈꯪꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯥꯏꯁꯦ ꯀꯅꯥꯕꯨꯅꯣ ꯍꯪꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯈꯤ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯁꯤꯡꯗꯨꯅꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯈꯤ ꯇꯝꯊꯤꯅ ꯐꯨꯕꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯆꯩꯊꯦꯡ ꯄꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯄ ꯇꯥꯔꯦ ꯆꯠꯂꯁꯦ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨ ꯁꯦꯛꯇꯨꯅ ꯆꯦꯟꯈꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯕ ꯑꯂꯤꯗꯤ ꯊꯥꯖꯗꯕ ꯁꯛꯐꯝꯗ ꯐꯝꯕꯗꯒꯤ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯂꯤ ꯃꯍꯥꯛ ꯊꯧꯅꯥ ꯄꯨꯝꯕ ꯍꯜꯂꯦ ꯃꯍꯥꯛꯅ ꯂꯩꯕ ꯄꯤꯂꯔꯗ ꯃꯪꯗꯨꯅ ꯈꯨꯔꯨ ꯑꯅꯤ ꯇꯥꯁꯟꯗꯨꯅ ꯅꯣꯟꯊꯔꯒ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯛꯈꯤ ꯏꯀꯨꯏ ꯀꯨꯏꯗꯦ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯠ ꯊꯝꯂꯛꯈꯤ ꯑꯂꯤ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯑꯣꯏꯔꯒ ꯂꯩꯔꯝꯈꯤ ꯃꯐꯝꯗꯨꯒꯤ ꯀꯦꯌꯔ ꯇꯦꯀꯔ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ ꯑꯂꯤꯗꯤ ꯋꯥꯈꯜ ꯃꯪꯉꯤꯉꯩꯗ ꯈꯪꯍꯧꯗꯕꯅꯤ ꯃꯈꯣꯏ ꯆꯪꯉꯛꯄꯗ ꯒꯥꯔꯗꯇꯨꯅꯁꯨ ꯍꯥꯏꯈꯤ ꯁꯔ ꯅꯪꯕꯨ ꯒꯦꯠꯀꯁꯨ ꯅꯛꯅ ꯂꯩꯍꯧꯕꯅꯤ ꯍꯥꯏ ꯀꯃꯥꯏꯅ ꯑꯁꯨꯛ ꯃꯅꯨꯡ ꯇꯥꯅ ꯆꯪꯉꯛꯏꯅꯣ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ ꯑꯂꯤꯅꯁꯨ ꯍꯥꯏꯈꯤ ꯑꯩ ꯂꯝꯕꯤ ꯉꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯗ ꯊꯣꯛꯄ ꯌꯥꯗꯕꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯟꯕꯒꯨꯝꯅ ꯐꯥꯎꯏ ꯍꯥꯏꯔꯝꯈꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯒꯦꯠ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯗ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯑꯂꯤꯅ ꯈꯟꯖꯟꯕ ꯃꯇꯧꯗꯣ ꯎꯔꯒ ꯁꯔ ꯌꯥꯝꯅ ꯈꯟꯖꯜꯂꯨꯅꯨ ꯑꯗꯣꯝꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯁꯛ ꯑꯃꯈꯛ ꯃꯥꯒꯤ ꯃꯤꯡ ꯑꯖꯒꯥꯔ ꯀꯧꯏ ꯃꯍꯥꯛꯁꯨ ꯀꯦꯌꯔ ꯇꯦꯀꯔ ꯑꯃ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯏ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯅꯤ ꯊꯔꯁꯗꯦ ꯈꯨꯗꯤꯡ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯁꯪꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯖꯀꯤ ꯁꯥꯌꯣꯟ ꯎꯕ ꯐꯪꯏ ꯀꯣꯏꯆꯠ ꯆꯠꯄ ꯃꯃꯤ ꯁꯥꯃꯤ ꯃꯈꯣꯏꯅ ꯎꯍꯟꯅꯤꯡꯕ ꯐꯤꯕꯝꯗ ꯎꯍꯟꯕ ꯉꯝꯃꯤ ꯊꯣꯛꯇꯕ ꯃꯈꯣꯜ ꯇꯥꯕ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯈꯔꯗ ꯀꯦꯞꯆꯔ ꯇꯧꯔꯨꯕꯅ ꯃꯁꯛ ꯈꯔ ꯃꯃꯤ ꯈꯔ ꯎꯕ ꯐꯪꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯀꯤꯕꯤꯒꯅꯨ ꯃꯇꯨꯡꯗꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯈꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯇꯝꯈꯤ ꯑꯂꯤꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯈꯤꯕ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯣꯏꯈꯤ ꯊꯧꯗꯣꯛꯇꯣ
ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ